Assalamualaikum warahmatullahi wabarakatuh. Masig video asida akhoi pumnamakna nungtigi tawriba thabaksingi manungdagi amma yamna maru oiraba tumba hariba asigi sunasing asi pizari. Karigumba aikhoina hariba sunasing asibu pangthokladuna tumba taraba adu oirabati aikhoina karisu hotnarbu tawdana suknagi tumliba matam adudasu Allah Ta'ala na aikhoida madugidamaktasu tattana neki isin bigani maram asina ikhoi hairiba sunat asidasu amal tawba ngamnaba hotnasi amati atopadasu takpiduna hairiba sing asida amal tawhanbinaba hotnasi tumbagi sunat taramathoini ahanbada ishagi matungda thuna tumnaba hotnagadabani dunyagi wari watai yamna sanaroidabani ani subada tumdringai mamangda fizol hongdokadabani ahum subada wazuga loinana tumgadabani mari subada ahumlak maida adubu kanthoklaga tumgadabani manga subada ahumlak surma hapkadabani taruk subada ahumlak istighfar sungadabani haibati astaghfirullah al-azim alladhi la ilaha illa huwa al-hayyul qayyum wa atubu ilayh harib istighfar asi ahumlak solaga tumgadabani tare subada tasbih fatima haibati subhanallah kuntrahum doirak alhamdulillah kuntrahum doirak aduga allahu akbar kunthara marirak solaga tumgadabani nipan subada sura ikhlas haibati qul huwallahu ahad aduga sura falaq haibati qul a'udhu bi rabbil falaq amasung sura nas haibati qul a'udhu bi rabbin nas solaga tumgadabani mapan subada yet thangma maikaida cheplaga kiblagi maikairomda olaga hippa amasung khutna maigi makhada thamlaga tumba asisu sunnatni tara subada upna hiploidabani taramathui subada tumbagi dua Allahumma bismika amutu wa ahya hariba dua asi solaga tumgadabani Allah Ta'ala na ikhoibu numit khudingi tumba matamda hariba sunasing asida amal tawbangambagi pangal pinabibu oisanu amasu aikhoina hingliba phawba hariba sunat asibu hinghanbangambagi pangal pinabibu oisanu amasu aikhoi pumnamakta masigi mapung phaba sawabsing adu pinabibu oisanu masigiti video asida losinjari mathangi video da anoba thabak amagi sunat singa loinana amuk thengnarasi. Assalamu alaikum warahmatullahi wabarakatuh.